ꯌꯥꯝ ꯁꯥꯕꯁꯦ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯅꯤ ꯍꯟꯗꯛꯄꯨꯗꯤ ꯅꯣꯡ ꯆꯨꯕꯒꯤ ꯗꯤꯟꯗꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕꯀꯣ ꯗꯤꯟꯗꯥ ꯅꯨꯡꯉꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯏꯒꯤꯗꯅ ꯏꯁꯤꯡ ꯆꯥꯎꯅꯗꯅ ꯋꯥꯅ ꯇꯥꯟꯅꯔꯤꯕ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯏꯁꯤꯡ ꯆꯥꯎꯋꯤ ꯁꯤꯜꯆꯔꯗꯁꯨ ꯆꯥꯎꯋꯤ ꯑꯗꯩꯗꯤ ꯍꯣꯖꯥꯏ ꯑꯗꯒꯤ ꯀꯩ ꯖꯥꯔꯤꯕꯣꯂꯣꯝꯗꯁꯨ ꯏꯁꯤꯡ ꯆꯥꯎꯋꯤ ꯍꯥꯏꯕ ꯑꯗꯨꯝ ꯇꯧꯕꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯔꯛꯑꯦꯕ ꯎꯏꯌꯦꯕꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯋꯤꯁꯦ ꯃꯅꯤꯄꯨꯔꯗꯅ ꯏꯆꯥꯎ ꯆꯥꯎꯕ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗꯁꯨ ꯈꯔ ꯑꯩꯈꯣই ꯌꯨꯝꯂꯣꯝꯗꯁꯨ ꯏꯁꯤꯡ ꯆꯥꯎꯔꯤ ꯑꯩꯈꯣꯏ ꯁꯣꯅꯥꯏ ꯃꯪꯒꯣꯜꯄꯨꯔꯗꯁꯨ ꯏꯁꯤꯡ ꯆꯥꯎꯋꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛꯈꯨꯝ ꯃꯄꯥꯟꯐꯥꯎ ꯏꯁꯤꯡ ꯂꯥꯛꯑꯦꯅ ꯍꯥꯏꯔꯛꯑꯦ ꯌꯨꯝꯗꯒꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒꯕꯨꯗꯤ ꯆꯥꯎꯗꯦꯕ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯃꯄꯥꯟ ꯅꯛꯄ ꯀꯥꯡꯕꯨ ꯑꯗꯨ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗꯕꯨꯗꯤ ꯆꯥꯎꯔꯝꯒꯅꯦꯕ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯆꯥꯎꯗꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯅꯤ ꯉꯁꯤꯁꯤꯗꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯑꯩꯅ ꯉꯥꯁꯦ ꯍꯧꯖꯤꯛ ꯕꯖꯥꯔꯗꯩ ꯂꯧꯔꯛꯄꯅꯦ ꯑꯗꯨꯗꯣ ꯁꯨꯝ ꯑꯁꯤꯗ ꯉꯥ ꯃꯄꯨꯝ ꯑꯃ ꯂꯩꯔꯦ ꯉꯥ ꯃꯄꯨꯝꯁꯤꯒꯤꯅꯤ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯣꯏꯁꯦ ꯉꯥ ꯃꯄꯨꯝꯁꯤꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯇꯩꯕ ꯁꯤꯒ ꯃꯦꯠꯂꯒꯦ ꯃꯌꯥꯝ ꯆꯠꯀꯁꯤ ꯄꯣꯛꯈꯥꯏꯔꯦ ꯁꯤ ꯑꯅꯤꯁꯤ ꯃꯦꯠꯂꯒꯦ ꯃꯌꯥꯝ ꯑꯩ ꯏꯟꯖꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯁꯜꯂꯛꯑꯦ ꯁꯤ ꯂꯩꯔꯦ ꯉꯥ ꯃꯄꯨꯝꯗꯣ ꯀꯣꯏꯁꯤꯅꯦꯅ ꯄꯥꯈꯠ ꯄꯥꯈꯠꯇꯅ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯄꯨꯝ ꯍꯨꯟꯖꯤꯜꯂꯒ ꯑꯃꯨꯛ ꯁꯧꯍꯜꯂꯒꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯅ ꯊꯥꯡꯖꯤꯡ ꯃꯦꯠꯀꯦꯅ ꯇꯧꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯁꯂꯥꯗ ꯑꯃ ꯂꯩꯔꯦ ꯃꯊꯦꯜꯁꯦ ꯁꯦꯠꯇꯅꯤ ꯑꯗꯒꯤ ꯁꯤ ꯂꯩꯔꯦ ꯉꯥꯗꯣ ꯉꯥ ꯃꯄꯨꯝꯗꯣꯊꯥꯡꯖꯤꯡ ꯃꯦꯠꯂꯤꯅꯦ ꯍꯧꯖꯤꯛ ꯊꯥꯡꯖꯤꯡꯒ ꯐꯖꯅ ꯃꯦꯠꯊꯒꯦ ꯃꯌꯥꯡꯕꯒ ꯇꯣꯅꯤꯡꯀꯣꯛꯀ ꯁꯣꯏꯔꯒ ꯍꯥꯞꯄꯦ ꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯊꯥꯡꯖꯤꯡ ꯃꯦꯠꯄꯁꯦ ꯍꯥꯎꯒꯅꯤ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯀꯩꯒꯤꯅꯣ ꯃꯨꯟꯊꯔꯤꯁꯦ ꯃꯣꯕꯥꯏꯜꯁꯦ ꯁꯤꯒ ꯂꯩꯔꯦ ꯉꯥ ꯊꯣꯡꯕꯒꯤ ꯃꯍꯤ ꯑꯗꯒꯤ ꯁꯤ ꯂꯩꯔꯦ ꯁꯂꯥꯗꯁꯦ ꯇꯤꯜꯍꯧ ꯎꯗ꯭ꯔꯦ ꯇꯤꯜꯍꯧꯁꯤꯒ ꯂꯩꯔꯦ ꯅꯤꯝꯕꯨ ꯑꯃ ꯁꯤꯗ ꯍꯥꯞꯄꯦ ꯑꯗꯨ ꯃꯊꯪꯗ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯊꯥꯡꯖꯤꯡ ꯃꯦꯠꯄꯗꯣ ꯁꯤ ꯂꯩꯔꯦ ꯉꯥ ꯃꯄꯨꯝꯗꯣ ꯑꯁꯤꯁꯦ ꯀꯩꯅꯣꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯀꯩꯅꯣꯅ ꯉꯁꯤꯒꯤꯁꯦ ꯔꯤꯀ꯭ꯋꯦꯁ ꯃꯊꯦꯜꯅꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯀꯅꯥ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝꯅ ꯇꯧꯔꯛꯄ ꯃꯤꯔꯒꯥ ꯃꯆꯥ ꯆꯥꯎꯔꯞ ꯇꯧꯕꯗꯣ ꯃꯄꯨꯝ ꯊꯣꯡꯉꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒꯤ ꯉꯁꯤꯒꯤꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯅ ꯃꯤꯔꯒꯥꯁꯦ ꯄꯋꯥ ꯑꯃꯗꯒꯤꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯂꯨꯝꯕ ꯃꯥꯜꯂꯦ ꯃꯁꯦ ꯌꯥꯝ ꯆꯥꯎꯔꯦꯕ ꯑꯗꯨꯅꯤ ꯍꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯦꯟꯆꯥ ꯃꯩꯇꯩꯅ ꯃꯨꯛꯕꯥꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯨꯛꯕꯥꯡꯁꯦ ꯀꯩꯅꯣꯅꯤ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝꯅ ꯇꯧꯕꯤꯔꯛꯄ ꯔꯤꯀ꯭ꯋꯦꯁꯅꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯃꯍꯤꯁꯦ ꯉꯥ ꯊꯣꯡꯕꯒꯤ ꯃꯍꯤꯅꯤ ꯁꯤꯁꯦꯀꯣ ꯑꯗꯒꯤ ꯁꯤ ꯂꯤꯝꯕꯨ ꯂꯩꯔꯦ ꯑꯗꯒꯤ ꯉꯥꯁꯦ ꯀꯩꯅꯣ ꯃꯄꯨꯝ ꯊꯣꯡꯉꯒ ꯆꯥꯔꯛꯑꯣ ꯍꯥꯏꯕꯀꯣ ꯃꯤꯔꯒꯥ ꯆꯥꯎꯔꯞ ꯇꯧꯕ ꯃꯄꯨꯝ ꯑꯃ ꯊꯣꯡꯉꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯁꯤ ꯂꯩꯔꯦ ꯃꯤꯔꯒꯥꯁꯦ ꯐꯅꯌꯥꯝꯗꯤ ꯆꯥꯎꯔꯦ ꯁꯤꯁꯦ ꯆꯥꯎꯔꯦ ꯏꯇꯣꯝꯇ ꯆꯥꯕ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯉꯥ ꯃꯆꯦꯠꯇꯪ ꯆꯥꯕ ꯃꯤꯅ ꯃꯄꯨꯝ ꯑꯃ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯁꯤ ꯇꯃꯥꯇꯔ ꯁꯂꯥꯗꯁꯤꯒ ꯂꯩꯔꯦ ꯑꯩ ꯃꯊꯦꯜ ꯌꯥꯝ ꯇꯧꯗꯦ ꯑꯗꯒꯤ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯊꯥꯡꯖꯤꯡ ꯃꯦꯠꯄꯁꯦ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏꯒꯤꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯀꯠꯂꯝꯃꯒꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩ ꯀꯩꯅꯣ ꯇꯧꯗꯕꯀꯣ ꯃꯨꯛꯕꯥꯡ ꯇꯧꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕ ꯑꯗꯒꯤ ꯑꯩꯅ ꯉꯁꯤꯗꯤ ꯗꯤꯟꯗꯥꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯃꯨꯛꯕꯥꯡꯁꯦ ꯈꯤꯇꯪ ꯇꯧꯔꯒꯦꯅ ꯇꯧꯔꯛꯄꯅꯤ ꯑꯗꯩꯗꯤ ꯁꯨꯁꯃꯤꯇꯥꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯁꯨ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯉꯁꯤꯗꯤ ꯇꯧꯔꯒꯦꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯈꯤꯒꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯏꯁꯤꯡꯁꯤꯗ ꯗ꯭ꯔꯥꯏ ꯊꯝꯃꯦ ꯏꯁꯤꯡꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯏꯗꯤ ꯅꯍꯥꯟꯉꯩ ꯅꯨꯡꯁꯥ ꯁꯥꯕꯗꯨꯅꯅꯦ ꯃꯨꯛꯕꯥꯡꯁꯦ ꯇꯧꯅꯤꯡꯗꯦꯕ ꯑꯗꯣ ꯃꯔꯛꯁꯦ ꯑꯗꯨꯝ ꯅꯣꯡꯒ ꯆꯨꯏ ꯈꯣꯠꯂꯤ ꯇꯧꯒꯦꯅ ꯑꯗꯨꯝ ꯈꯟꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯇꯧꯈꯤꯗꯕꯒꯤꯅꯦ ꯃꯨꯛꯕꯥꯡꯁꯦ ꯇꯧꯅꯤꯡꯗ꯭ꯔꯦ ꯉꯁꯤꯁꯤꯁꯨ ꯇꯧꯔꯁꯤꯔꯥ ꯈꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯇꯧꯔꯛꯑꯦ ꯇꯟꯅꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯔꯤꯀ꯭ꯋꯦꯁꯅꯁꯨ ꯄꯩꯔꯦ ꯔꯤꯀ꯭ꯋꯦꯁ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯗꯣ ꯑꯗꯨꯝ ꯇꯧꯕꯗꯤ ꯇꯧꯔꯛꯀꯦꯀꯣ ꯃꯊꯪ
matang dum tinda phaba matamda dum tawrake mayam wara ubinu ai tawrai mai tawrai ai tawrake haina dum haibinu mayam do mayam ai chaba hujarage rồi hijel lage jang ke kajang hijel sa thadi em leire tilau se chau bani na tilau he yam lo rai tilau se mai ai ki khara lo rage ko se leire mayam di do se chajarage uji ado Susmita hawre ngo nang nga mapum gi request ni Susmita thank you request to birapagi adagi ai gi video yem gi be china mayam su se samina ra se ti leire han bi sakhom好就好了。Làm sao chứ các bác nói tôi này nó cũng đi nung chụp cái tin đà cho khách ngoài bọc tin đà ngày hai cái cái hai được hàng mấy cái tên sinh trồng là nào qua nó tràn đi bên đôi đấy mình bây giờ sinh trồng cái sự trồng ấy để đi vào dài để cái giá đi bao lần để sinh trồng cái hai bên đâu mà nhé muốn video thật cái này bọc uya bọc phải đi trồng cho mình bây giờ đi trồng có mà lại bạc có sự cái chỗ cái trung tâm để sinh trồng đi cái chỗ này mình còn phải sinh trồng cái chỗ à chắc cũng mà bán bồi sinh lại hay đi trung tâm đi vào cái chỗ đi trồng tiệp à cái chỗ bữa mà cứ mà bán được cầm bùa tôi cho nó cái lồng đầu đi trồng này bà cái chỗ đi trồng chứ nên mấy mà chuyện làm để mà chuyện làm chắn được bà yang ai kan ubah istilah foto ada ini video senang bani silakan benar ini mukbang ini thấy ra cả phải ăn nhiều rồi mẹ làm rồi tôi đây cái này này thằng chín quốc cái này thằng nhìn nó lâu rồi thằng chín này là cái bộ số xài phải gì nữa hào số phải gì nó hào ấy bây giờ rồi mẹ mà đôi bây giờ con tạt đấy thằng nhìn chặt thế ngoài ngoài mới được chất dầu này ok ba là cái sao à nó không có gì đâu
चावल हो रहे मैं यहाँ मतंग वीडियो से लोसनजरगे मुबांग नेक्स्ट वीडियो मुनासी नेक्स्ट वीडियो से दिन अखोई दिन मौसम फजरगदी नुंगाइरगदी नोंग चूना नुंगाइरगदी मुबांग तौरकनी अदो नुंगाइत्रगदी खंग्रे नुंसा सारदी मुबांग तौब ngamde याम साइ अदो हजिक तौइसिसु दुम नोंग चुबगी तौबनेबा नुंसा सारदी नुंगाइते तौबा अदुदोना वीडियो से मतंग लोसनजरगे मैम वीडियो से नुसुबिदुना लाइक कमेंट शेयर लोइ तौबिरमो अदुगा अनौब व्यूअर्स हजिक येंबिरबा व्यूअर मैम पुनमकुसु हनन थागतसरी अदो नेक्स्ट वीडियो मो गाइबिरमो नेक्स्ट वीडियो दो मो येंमिनरसी अनौब मी यावरगदी सब्सक्राइब सोइदना तौसनबिरमो अदि मतंग असिदा लोइसनजरगे अदुगा सुस्मिता पुसु थागतसरी रिक्वेस्ट तौबिरपगी थैंक यू बाय बाय